ꯑꯉꯥꯡ ꯑꯃ ꯍꯤꯗꯥꯛ ꯀꯥꯞꯆꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ. ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ. ꯉꯁꯤꯁꯤ ꯇꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔꯅꯤꯗꯣ. ꯑꯗꯨꯕꯨ ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯐꯪꯗꯦ ꯉꯁꯤꯗꯤ ꯑꯕꯦꯝꯃ ꯅꯩꯕꯗ. ꯍꯧꯖꯤꯛꯅ ꯉꯁꯤꯁꯤꯅ ꯏꯃ꯭ꯌꯨꯅꯥꯏꯖꯦꯁꯟꯒꯤ ꯆꯠꯇꯣꯏꯅꯦꯕꯀꯣ. ꯄꯨꯡ 3 ꯇꯥꯊꯣꯛꯈ꯭ꯔꯦ. ꯑꯩ ꯌꯥꯎꯗꯦ ꯍꯥꯏꯕꯗꯣ ꯇꯝꯃꯦ ꯁꯤ ꯂꯩꯔꯦ. ꯄꯥꯕꯨꯡꯒ ꯃꯝꯃꯤꯒ ꯄꯨꯟꯅ ꯌꯥꯎ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ. ꯑꯩ ꯆꯠꯂꯦ. ꯑꯍꯤꯡꯗ ꯃꯥ ꯅꯩꯕ ꯌꯥꯕꯅꯦ ꯃꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯁꯨ ꯈꯪꯉꯦ ꯁꯤ ꯅꯪ ꯍꯤꯗꯥꯛ ꯀꯥꯞꯀꯦ. ꯍꯣꯔꯦꯟꯗꯤ ꯅꯪ ꯀꯞꯇꯧꯔꯕꯅꯤꯗꯣ. ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ. ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯀꯥꯞꯄ ꯆꯠꯄꯒꯤ ꯄ꯭ꯂꯥꯟ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯀꯣ. ꯄꯄꯥ ꯑꯩꯅ ꯊꯕꯛ ꯆꯠꯂꯦ ꯑꯗꯨꯗꯤ ꯕꯥꯏ. ꯍꯣꯏ ꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯁꯤꯗꯤ ꯌꯦꯡꯉꯨ ꯁꯤꯗ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯨ. ꯍꯣꯏ ꯁꯤ ꯌꯦꯡꯉꯨ ꯁꯤꯗ ꯊꯣꯛꯂꯛꯑꯦ. ꯑꯗꯣ ꯅꯍꯥꯟ ꯁꯥꯔꯚꯤꯁꯤꯡ ꯇꯧꯔꯨꯕ ꯒꯥꯔꯤꯁꯦ ꯑꯣꯏꯅ ꯊꯧꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯁꯤ. ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯑꯁꯦꯡꯕ ꯄ꯭ꯂꯥꯟꯗꯤ ꯍꯧꯖꯤꯛꯁꯦ ꯉꯜꯂꯤꯉꯩꯁꯤꯗ ꯏꯃ꯭ꯌꯨꯅꯥꯏꯖꯦꯁꯟꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯗꯣ ꯀꯥꯞꯊꯣꯛꯎꯔꯒ ꯃꯈꯣꯏ ꯑꯃꯨꯛ ꯊꯅꯝꯃꯒ ꯑꯩ ꯋꯥꯛꯁꯥꯏꯠ ꯆꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯟꯅꯦꯕ. ꯑꯗꯨꯕꯨ ꯀꯦꯟꯁꯦꯜ ꯇꯧꯔꯦ. ꯏꯃ꯭ꯌꯨꯅꯥꯏꯖꯦꯁꯟꯒꯤꯗꯣ ꯃꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗꯒꯤ ꯀꯦꯟꯁꯦꯜ ꯇꯧꯔꯦ. ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯔꯣꯏꯁꯦꯅ ꯍꯥꯏꯔꯦ. ꯑꯗꯨꯅ ꯅꯣꯡꯃ ꯑꯣꯏꯅ ꯆꯠꯂꯅꯤ. ꯑꯗꯣ ꯁꯤ ꯒꯥꯔꯤꯁꯤꯒꯤ ꯄꯨꯛꯆꯦꯟ ꯅꯣꯏꯈꯠꯂꯛꯄꯩꯔ ꯁꯤꯒꯤ ꯁ꯭ꯄꯦꯁ ꯌꯥꯝ ꯇꯦꯜꯂꯦꯕ. ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯏꯟꯊꯣꯛꯑꯦ ꯍꯥꯏꯔꯒꯅ ꯈꯣꯡꯁꯦ ꯑꯃꯨꯛ ꯂꯥꯝ ꯐꯪꯗꯦꯕꯀꯣ. ꯑꯗꯨꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ. ꯑꯇꯩꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏ. ꯋꯥꯛꯀꯤꯡꯒ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯁꯤꯒꯤ ꯁꯣꯠꯁꯦ ꯂꯧꯅꯕ ꯍꯣꯠꯅꯕꯗ. ꯉꯁꯤꯗꯤ ꯁꯝ ꯀꯛꯇꯣꯔꯦ. ꯀꯛꯊꯠꯂꯒꯦ. ꯑꯇꯤꯡꯀꯣꯛ ꯁ꯭ꯀꯠ ꯍꯥꯏꯕ. ꯑꯗꯣ ꯑꯣꯄꯟ ꯇꯧꯔꯝꯃꯦ. ꯃꯅꯨꯡꯗ ꯃꯤ ꯑꯃ ꯂꯩꯔꯤ. ꯑꯗꯨꯅ ꯃꯄꯥꯟꯗ ꯉꯥꯏꯋꯣꯅ ꯉꯥꯏꯔꯤ. ꯃꯣꯏ ꯌꯥꯝ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯇꯧꯋꯦ. ꯑꯇꯣꯞꯄ ꯑꯁꯣꯝꯗꯁꯨ ꯍꯥꯡꯉꯦ. ꯁꯤ ꯂꯝꯐꯦꯜ ꯁꯅꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯗꯨꯏ ꯃꯐꯝꯗꯨꯗꯅꯦ. ꯁ꯭ꯋꯥꯏꯗ ꯍꯥꯟꯅ ꯗꯨꯀꯥꯟ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯨꯒꯥꯏꯈ꯭ꯔꯦ. ꯑꯝꯇ ꯂꯩꯕ ꯌꯥꯔꯣꯏꯅ. ꯅꯣꯔꯃꯦꯜ ꯅꯠꯇ꯭ꯔꯥ? ꯑꯇꯤꯌꯥꯗꯤ ꯍꯦꯟꯅꯗꯤ ꯌꯥꯗꯦ ꯍꯥꯏꯕꯅꯤ. ꯁꯤꯃꯨꯛ ꯁꯦꯅꯤꯇꯥꯏꯁ ꯇꯧꯗꯣꯏꯕ. ꯁꯤ ꯐꯩꯅꯦ. ꯑꯁꯦꯡꯕꯅꯤꯀꯣ ꯇꯧꯍꯜꯂꯣ. ꯁꯤꯅꯣ ꯍꯥꯡꯉꯤ ꯑꯌꯥꯕꯤꯁꯦ ꯑꯇꯣꯞꯄꯗ ꯂꯥꯏ ꯍꯥꯟꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯅꯤ. ꯑꯇꯣꯞꯄ ꯁꯤ ꯁꯤꯖꯤꯟꯅꯕ ꯊꯤꯡꯉꯦ. ꯁꯤꯅ ꯐꯩ. ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯕ ꯃꯤ ꯑꯇꯣꯞꯄꯗ ꯁꯤꯖꯤꯟꯅꯔꯣꯏꯗ.
ꯂꯣꯏꯔꯦ ꯁꯝ ꯀꯛꯄ ꯌꯥꯝ ꯄꯣꯁ ꯇꯥꯅ ꯀꯛꯄꯤꯔꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯑꯅꯤ ꯁꯝ ꯀꯛꯄ ꯂꯣꯏꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯀꯛꯎꯏꯗꯣ ꯑꯇꯤꯡꯀꯣꯛꯁ ꯍꯦꯌꯔ ꯀꯠ ꯀꯣ ꯑꯇꯤꯡꯀꯣꯛꯁ ꯀꯠ ꯍꯥꯏꯕ ꯁꯤ ꯂꯝꯐꯦꯜ ꯑꯩꯈꯣꯏ ꯁꯅꯥꯀꯩꯊꯦꯜ ꯃꯌꯥꯗ ꯂꯩꯕꯅꯦ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯀꯛꯄꯤꯔꯦ ꯑꯗꯣ ꯃꯈꯣꯏꯒꯤ ꯆꯥꯔꯖꯦꯁꯅ ꯀꯩꯅꯣ ꯂꯧꯋꯦ 250 ꯂꯧꯋꯦ ꯉꯁꯥꯏꯒꯤ ꯗꯤꯁꯄꯣꯖꯤꯕꯜ ꯑꯦꯄ꯭ꯔꯣꯟꯗꯣ ꯇꯧꯔꯒꯗꯤꯀꯣ ꯑꯗꯨꯒ ꯆꯪꯕꯗ ꯉꯁꯥꯏ ꯃꯌꯥꯝ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯎꯕꯤꯔꯝꯃꯅꯤ ꯌꯥꯝ ꯐꯖꯅ ꯁꯦꯅꯤꯇꯥꯏꯁꯀ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯆꯤꯡꯅꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯛꯄꯗꯗꯤꯀꯣ फाइनली खनबे याबो खल्ला मतुंगदा समजु कक्सलुरे सम याम फजन कक्पिरे अदु यामना हाइजीनिक ओय मोंगदा एगोंदा इसादा चिंगनाबा पोचे अमता फावनदा मोंगदा मोइना तौबिरे फजन कापथोए रेडी एप्रोन गेदो डिस्पोजेबल तौबा अमा उपगा याम नान तौबिरे अदु हुजि वेट चेक देदिना आई जुजि चाबा याबा याम चारामनेबा अदु आइना वे 3 months कुंबो आइना गामु ममांगदा आइना फिटनेस की सानरुबुदुदा आइजे 78 kg दगी 70 kg दा हंदरुबनेबा अदु हुजिसे ऑलमोस्ट 6 months कुंबा फारे आइना फिटनेस से खरखर थादोरकपजे अदुबो आइगी वेट से 72 लेमजे याम हरावे आइजे मु फिटनेस से मु हौरगे न खलिने हानादि लमजेन जेंबा कोइ वाकिंग चटपगे कासि यारमदेबा चिंग काबगे कासि यारमदबने लॉकडाउन लेंगिदे अदु हुजिकति खक यानार माले दुनै स्टार्ट तौरगे तै सिना ngasiगी मथेल पानगा सगोलवाइगा थोंबा हाउब्रेंगजी अदु आइना चाबसिंगे हाउई हाउई दा हायना कमेंट दा हारको थेंगनाजै अदु 이 마테리얼 오이나 셈비르 미도 레스펙트 하고 오이나 मखोन थोंबिरम मखोन मा हावे हावे एन चाजबने तसेंगना हाउजु याम हावे स्माइना खल्लगा वखन द माइंडसेट स्माइल ले चागदि ममांगेना वेट हंदना कन होनेगे ददुदि आई डाइट याम कएबको अदै चाबा याबा यादा म्याम थमेबा हंदकके एना तौगे खलिजि चाबा सिजो दुम चाबा अरजि एक्सरसाइज सुंग तौदबिदा त केजी था तरुक त केजी नि खतने हेंगलिजे अरना एक्सरसाइज से का हापचलगा चाबा सि दुम नॉर्मल जे चारगा उमि येगे तैनि हेइ कपिनो चाक चाबा थिजंगिबा ओहो फाइदो फाइदो ला ला पंबिगे ला कफली नै चाजे मा फुरे मा फुरे मानिको हेंवाई वीडियो जे न खंजलो ममाना निको फुरे जे वीडियो नमीबा वीडियो दे रिकॉर्ड तौरनि साथे कदा वीडियो कैमरा दे हिदा काफौदबै कपिराबा नंग ngasi हिदा कापमदि नंग खंगदन इस तैयो केशन नैब्रा नंग दु केशन नैरो कैनो नंग तैदुबो हा केशन नैराबा हेक पम्बा कपा फादने इस याम हैरबी हा नंग याम हैरे इस नु पाइगे पाइ खुनु पाइगे asi खुनु कोइको उरबो नंगो हा उरबा मखुत का जेम तेमो मखुत का जे खजिन कक्सिरा नंग कप फार्मनि ना मागा ले जौरको पाथबक चते आद्रे बाय बाय मैम मथंग अमुक थेंगनरि बाय बाय तरो बाय बाय तो खुत बाय 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 जस बाय बाय तरो बाय बाय तरो बाय 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 बाय